Prime Minister na wangangadaba luwang sangbamda mi lak ama tilhangane sarda tha asigi kungani pan amasung mathang thagi mangada tangkak ani thokna pangthokadoriba Manipur gi taragani thoi suba assembly mikhal gi damag BJP candidate singi campaign chathanaba gi damag tha asigi kungani thoida Prime Minister Narendra Modi na state asida laktuna luwang sangbamda leiba sport complex ta wangangadoriba election rally da yamdarbada miyoi lak amarom Saruk yahananaba pandam thamli haina BJP Manipur Pradesh ki President Adhikari Mayum Sardana phongdokre Mars manga mikhal gi Mayokta pung nifu gunifan gi ban chatharagane ukal handak pangthokodoriba tarakani thoi suba Vidhan Sabha mikhal gi nauna matam leplak libasi da ani suba phase ki Mars manga da lamta thangja ahoba numit asigi numit asi atopa matam amada hongdok pinaba ECI, CED amadi CEO na chingbada mikhal sililang libasinga mari lenaba kaya gi mafamda kayarak haizarabasu tabidaba amadi thawoibidaba kaya asigi Mayokta lakliba February 13 gi ahing nongyai tang 13 gi ahing nongyai phauba pung nifuga nipan gi oiba Manipur ban tawna balepna khre haina umanglai kanba apunba lob ukal gi General Secretary M Jilangambana thadorok pacherol amada haide CBSE exam offline da Pangthokpagi Mayokta Maheiroi Singna SC da Thangatlakhiba Petition gi hearing chatharagane Laibak asigi tongan ba state taraga mangagi Maheiroi Singna CBSE exam offline da Pangthokpagi Mayokta Supreme Court ta Thangatlakhiba petition gi hearing chatharagani haide Kumja 2022 gi class 10 amadi 12 ki board exam sing offline da Pangthokpagi mahutta exam sing asigi assessment ki alternate mode ama sembi nanaba state board sing yauna Central Board of Secondary Education CBSE Indian Certificate of Secondary Education ICSE National Institute of Open Schooling NIOS ta pauktak pipi naba Supreme Court ta Thangatlakhiba petition gi hearing court asina ngasi pangthoknaba lepkhre Maheiroi sing aduna Thangatlakhiba petition adugi matungin na Class 10 amadi 12 ki board examination amadi result sing haidokpaga mari lainana board asina achumba wareb ama lawdre Maharashtra Chhattisgarh MP na chingba state board singi exam gi schedule laukthokre atopa singna hojik phauba laukthokpa ngamdana leire state government amadi atopa board singi mawong mataw asida Maheiroi sing penadre amadi makhoi gi tunggi career gi khanbada khanpham khangdaba awaba thengnare haina argue tauki child right activist amadi advocate Anuva Srivastava sahai gi khuthangda Thangatlakhiba petition aduna internal assessment da satisfy oidaba Maheiroi singi oina improvement exam am sinbi yu haiba wafam sing su thamke petition aduna makha taraduna compartment exam amadi result haidokpagi processing matam chana pangthokpa yauna class 10 amadi 12 ki Maheiroi singi assessment ki formula adubu decide taunabagitama committee ama sembi naba taksin ki Maheiroi sing da phibam luna sokhan gadaba ahum suba web ki possibility ki chang wangbaga loinana laibak asigi mafam khudingmakta COVID-19 ki case hengalakpa amadi pandemic situation asina maram oiduna course mapung phana loisinba ngamdabana maram oiduna class 10 amadi 12 ki board examination pangthokpaga mari lainana state khudingmaki Maheiroi sing aduki matik wanare haina petition aduna makhatana phongdokhe amaromda CBSE na loba class 10 amadi 12 exam ahan batam ge result ga mari lainana board asigi official sing na phongdokhibada Maheiroi sing na khaurang na ngaiduna lagliba CBSE ge class 10 amadi 12 ki exam result sing chayol asigi manungda haidok laba yai official sing aduna makhatana hai exam gi result sing hek laukthokpaga result sing aduga mari lainaba akupa marol sing board asigi website ta fangani loinana DG Locker F amadi website asu official method sing oina Maheiroi sing na exam result sing adu check toba yagani haire maraksida CBSE ki class 10 amadi 12 ki ani suba tam gi changyeng chahi asigi April thage section kunga taruk tagi hogduna offline gi khuthang da pangthoklagane hairiba exam sing adugi paper sing adu objective amadi subjective type question animak yawgane changyeng asigi final result adu ani suba tam gi exam pangthoklaba matungda laukthoklegani haide
Sugnu Commando gi thawong condemn tawwe ASR Nisaban gi mathau tawduna laikhiba Unopat Khulgi nupi khunaida Sugnu Commando Singna life round sing kaptuna chathakiba pangdaba thawong akanba mawongda condemn tawwi haina Anan Sinu Ruel ASR ge Vice President na thokpa cherol amana haire cherol aduna hai thongdok asida chenariba nongmai kapkiba mara leiba official singi mathakta akanba action laukhana bataksin baga loinana Sugnu police na nampu sapuda aranba mawongda phakiba mara laijadaba miyoi ani adu thadokadabani haina taksilagle Congress ki lusingba Rahul Gandhi Imphal da laktuna bot khomlam lei BJP na sakhot thaurangi thabak amata paikhatte Rahul Gandhi Congress na Manipur gi lon puwari amadi culture ngakane Rahul Gandhi ngasi nongmagi khongchakta Imphal da thunglakiba AICC gi makok thongba lusingba Rahul Gandhi na Congress na Manipur gi lon puwari amadi culture ngakuna thamgani haina phongdokhre ngasi hapta kangjaibukda pangthokiba miyam gi mifamduda mahakna makha taraduna hai BJP lengak lakpadagi makoi gi vision oina India da leiriba state khudingmakta nampu sasan tawduna amato oiba loan amadi lining chathanaba hotnari masida natana maram chadana GST lawduna amadi demonetization tawduna small scale industry tawriba miyoi singi hingnana balambi thatatpane loinana Congress na lomi singda ahenba mijeng changbaga loinana horticulture thorium amadi food processing industry linkatuna thabak phangdaba miyoi sing thabak pinana bahotnagani haikhe miyoi mari suicide tawkhre nongmaijing numitta Kerala ge Thrissur district ke Kodungulurda laiba yum amada miyoi mari suicide tawkhre suicide tawkhiba miyoi mari adude imung adugi mapa mama amasung macha ani ni haire laikhidraba miyoi sing adude Kadam Parawat Ashraf sahi nifuga mathoi mahaki loina be Avira chahi kuntraga manga amasung makhuigi macha ane Fatima chahi taraga mari amasung Anois Nasa chahi ne yumdugi thong thilluba matamda imungi miyoi singna hangdoroktabadagi thogdok adu khanglakibane yum adu manungdagi lok tawramkhi amasung thongnaugi glassing tep namlamkhi police ta pau pibaga loinana thong phakairaga manungda changbada miyoi mari maksiramba thengnakhi Kodungalur police ki sourcing na phongdorokpada miyoi mari siramliba ka aduda carbon monoxide manam chelamkhi air mail service north east circle hauragane India government ki midyang makhada ministry official aviation amadi ministry of communication and information technology ani gi apunba midyang makhada haudokadoriba air mail service north east circle hairiba government ki anoba scheme ase north east ki state nipan da chatnaba hauragane aroi bada tabiriba pumnumakpu thagatchari